they may feel that they have traveled long and far, but it may be considered that sportsmen from Manipur have traveled every year to participate. Thormadu ka mari leina na tongan ba cultural program kaya su pangthoki. Agriculture Department na lawmi singi damakta pigadaba ningtham thagi mahi marong sing hauzik pauba pidribasi athuba matamda pithok pi haina All Manipur Progressive Farmers Association hairi Joros na makatana Agriculture Department na si kangkhong chaire November ki tang 13 ki mamangda hangam hunbana khwaidaki pothok puthok pangamgani laina tina tabangam de habasi department ki akhang hai kayana haiduna talak bawafam oirabasu madugi ona taina badanga si pauba department na lawmi singda darkar leiba maru marang amata fangandre hari makataba pauda Bharat ke ahanba Prime Minister Roiramba Pandit Jawaharlal Nehru ge chamaga kulumdoi suba mapok kumon thoram leibak asina pangthoknari Manipur Pradesh Congress Committee na susinduna thoramasi BT Rota leiba Congress Bhavan da pangthokre MPCC ki President su oiriba Deputy Chief Minister Gaikhangam na luchingduna Jawaharlal Nehru ki photo da laishu katune kaikhumna botke thoramasi Social Welfare Minister AK Mirabai Agriculture Minister Nasir Industries Minister Govindas Konthokjam amade Congress ki worker kayana saruya ke Kangla gi nongchup thangba hojang da leiba Jawaharlal Nehru gi murti dasu laishu katke Gaikhangam na Jawaharlal Nehru na leibak asibu chaukhatpa puksel khojel tinana leiminaba mahang na manglamba manglan adubu mapung phahnaba ekhoi khudingmangna mahaki khudung ilasi phungtokhe leibak si samaj si ingna tapna sing khojel manana chaukhatpa leiba ama Mana leading matamda noriba nation leba ase yamna mature ba advance ba leba amok oine ne matamda man mangamba manglan kaya tawramba thabak kaya khallamba wakhallon kaya do ekoi madu footprint ne da ekoi salaka ekoi punama Nehru jina pamama ki philosophy magi ideology magi vision mayam se masi apung phana mangphang na ko puna me si hadina mayam da pil tawningi District Administration Thawalna NYK Thawal Zonal Education Officer amadi Social Welfare Department Thawalna Sinduna Universal Children Day gi thoram Thawal DC Complex ke Counting Hall da pangthoke thoram asida Thawal Jila Parishad ke Adhyaksha KH Surnalata DC Thawal Tiranjit yauna miyoi kyana sarya ke thoram ga mari lena na painting competition amasu pangthoke punna mahiroi humbudra romna sarya ki ba painting competition atuda makok mathang taraba singda mana mathum sing Thoke Amarumda District Social Welfare Churachandpur na susinduna Thoramasi Churachandpur gi District Social Welfare Office da supangthoke angang singi oiba tongan ba program kaya supangthoke Universal Children Day Thoramasi Kiamba Sanglin da su pangthoke Thoramadu da Adhaksha Thochom Ithoibi Devi DC Johnson Shimre yauna miyoi kyana sarya ke angang singi oiba tongan ba thoram kya su pangthoke Child Welfare Committee Bisnupur ge Chairperson Pishakna angang sing masamau fana thamnana ba afaba chinjak angang singda pijabaga loinana mama mapa singsu afaba chinjak jagadabani haike Thoramasi Manipur State Legal Services Authority na susinduna Kanglatombi Children Home da pangthoke Thoramadu da Manipur State Legal Services Authority ki Member Secretary Guneshwar Sharma District and Session Judge Manipur West amadi Senapati Legal Services Authority ki Chairman S Inaucha yauna tongan ba miyoi kyana sarya ke Manipur Legal Services Authority ki maikaidagi home asigi angang singda tongan ba polam kaya pike 10 sector ki Nifumari Suba Assam Rifles na su Children Day ki thoram sasata pangthoke Nifumari Suba Assam Rifles ki commander na thoramadu haudoke angang singi oiba cultural program kaya su thoramadu da pangthoke akata ba pauda
Kuki State Demand Committee na makoigi state ama semgadabani haiba dabida hayengdagi hauna blockade tawgani haina torambadu Ningol Chakoba Festival gidabak yenglaga amadi civil society organization kayana komthoknaba khangalakpadagi yethokre lagliba tang tara taretagi numidang wairam pung mangadagi hauna blockade tawragani haina Kuki State Demand Committee gi General Secretary Benjamin Mate ngasi Churachandpur gi Tuibongda leiba Kuki inpi da pangthokpa paumisinga unaba mada phongdokre. Then he is bound to say, as in deputy CM, actually he's bound to say, and then and he is also compelled to say politically, and then we Kuki demand actually we are not demanding something which is not possible under the Constitution of India, and then creation of state is what is legalized by Article 3 of the Constitution of India. IGAR South के Major General UK Gurungna Ningol Chakoba Thoromga Mari Lainana Lamdamasing Miam de Papausel Pirakli Kumayasina Machil Mopamadi Mama Mapaga Machanupi Single Lainariba Nusinabagi Mariadu Hena Chesilamba Weresanuhari Hindi lol the Fongba Thagi Chepong Yumsakesha ki editor PS Gokulananda Sharmada Patrakarita Savak Ratna Lisingani Tarani Thogi Mana Pidune Kai Kumnarakre Magna Hindi lon Amadi journalism bu Chakwana Hona Riba Kayabu Sakangba Oina Manasi Pirakibani Hari Masagi Chahi Marifu Suraba Aiba Sinangasi Pauba Tongan Tongan Balai Taramatoi Fongkre National Amasung State ki thakta hujik phawada mana tara taruki mathakta phangkre tongan tongan ba lamda kathok liba singbu ikai khumnaduna mana mathum pirakpa asina hena hona haningbagi ithil pi haina Gokulanandana phongdorakli North East Students Organization Nesogi Mangasuba General Conference November Kungatare ki kuntra phawba Nagaland ki konung Kohima da Naga Students Federation na yumbu oraga pangtholagani Conference asida hojik achauba issue am oriba mapalam dagi mioi kaya changslakpagi matangda panel discussion pangthokpada natana atai hiram kaya da sukhana nainagani haina MSU ki President TS Suresh na phongdokre Wafam asingasi MSU ki Library Hall da pangthokiba paumisinga unaba mada phongdokibani Makatana Mahakna Pongdokibada Mainland Indiana Awang Nupok Mio Sing Amadi Mahiro Singbo Hantana Yang Liba Mityang Amade North East Mapalam Gimito Mian Cha Changs Lagliba Sigmatang da Sukhana Nainagani Thawramasida Sikkim Arunachal Pradesh Amade Nagaland gi Chief Minister Singsu Saruyagani Hake Makatana Conference Asida Awang Nupoki Obe Education System gi Matang da Sukhanagani Masida Praja Singna Mateng Pangbiu Haiba Wafam Thamki 아니 이 나라 거기 산에 자기 리소스고 유틸라이제이션 넘는 놈이라고 할 거죠. 거기 에듀케이션 시스템 막 노리스다 또 그런 거 포커되게 하고 뭐 에듀케이션 시스템 포커되게 하는 거 당시에서 거기 베네핏 디스커션 시스템 Laibak thiba thodok amadagi haksangi phibam soiduna miyamga miman nadraba nongadadagi machin na chiklaka lairik iba phairoism kripana iba wareng lairik phong khidrapa paukhong sing ngasi education minister M Okendrana release tawkre Kuyatong da laiba ZEO John 1 gi office da pangthokiba thoramaduda milali hanagi president Nagdaland Khomba amadi ZEO Gopi Mohan yauna atai miyoi kya su saruyake aiba kripana haksangi phibam soibena maram oiraga Sarkar ki department singna hanthana yengbaki thodok kaya thoktab nate adumakpo lairik asi phongliba ZEO John 1 Gopi Mohan budi thagat phongke Gopi Mohan nasu mahaki angamba mateng khara pangbani phongdokhe Minister Okendrana aiba asibu pungning thagat po oina mahaki discretionary fundagi lupa lising kuntra piragani haibaga loinana mahaki honna jaman busu thagat phongdokhe Nungtigi Fongba Pause Manabagi Nipum Dorak Suba Mapokumon Thoram Ngasi Manipur Press Club the Pangtokre Thoramadu DGPY Joy Kumar Amzugi President MOB Manabagi Chief Editor K. Shamsu Sarugaki DGPY Joy Kumar na Manabagi Special